ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯄꯦꯄꯔ 1ꯗ ꯄꯦꯄꯔ 1ꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯣꯏꯁꯟ 50 ꯃꯅꯨꯡꯗ ꯀꯣꯏꯁꯟ 30 ꯆꯨꯝꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯁꯦ ꯃꯔꯨꯑꯣꯏꯅ ꯅꯦꯠꯀꯤꯀꯣ ꯑꯗꯣ ꯈꯔ ꯈꯤꯇꯪ ꯍꯩꯕ ꯀꯥꯡꯕꯨꯅ JRF ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯗꯤ ꯀꯣꯏꯁꯟ 35 40 ꯃꯌꯥꯕꯨ ꯑꯗꯨꯝ ꯆꯨꯝꯕ ꯌꯥꯏꯀꯣ ꯑꯗꯣ 40 ꯌꯧꯔꯗꯤ ꯋꯥꯔꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯃꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯑꯗꯨꯅ 35 ꯁꯤꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯆꯨꯝꯕ ꯉꯝꯃꯤꯀꯣ ꯑꯗꯨꯝ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯆꯨꯝꯕ ꯉꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏ JRFꯒꯤꯁꯦ ꯇꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯅꯦꯠꯀꯤ ꯄꯦꯄꯔ 1ꯗ ꯀꯣꯏꯁꯟ 30 ꯆꯨꯝꯕꯁꯤꯅꯦꯕ 50 ꯃꯅꯨꯡꯗ ꯁꯤꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗ ꯄꯦꯄꯔ 1ꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯁꯦꯂꯦꯕꯁꯅꯤ ꯁꯤꯒꯤ ꯑꯩꯅ ꯐꯥꯛꯇꯣꯛꯏꯕ ꯗꯣꯀꯨꯃꯦꯟꯁꯦ ꯁꯤ ꯁꯦꯂꯦꯕꯁꯅꯤ ꯅꯦꯠ ꯄꯦꯄꯔ 1ꯒꯤ ꯁꯤꯁꯦꯀꯣ ꯁꯤ ꯁꯦꯂꯦꯕꯁꯅꯤ ꯁꯤ ꯁꯦꯂꯦꯕꯁꯁꯦ ꯌꯦꯡꯉꯣꯀꯣ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯁꯤꯗ ꯀꯣꯏꯁꯟ 50ꯅꯤ ꯂꯩꯁꯤꯀꯣ ꯀꯣꯏꯁꯟ 50 ꯂꯩꯔꯦ ꯀꯣꯏꯁꯟ 50 ꯁꯤꯗ ꯌꯨꯅꯤꯠ 1 ꯌꯨꯅꯤꯠ 2 ꯌꯨꯅꯤꯠ 3 ꯌꯨꯅꯤꯠ 4 ꯌꯨꯅꯤꯠ 5 ꯌꯨꯅꯤꯠ 6 ꯌꯨꯅꯤꯠ 7 ꯌꯨꯅꯤꯠ 8 ꯌꯨꯅꯤꯠ 9 ꯌꯨꯅꯤꯠ 10 ꯁꯤ ꯌꯨꯅꯤꯠ 10ꯅꯤ ꯁꯤꯗ ꯂꯩꯁꯤꯀꯣ ꯁꯤ 10ꯁꯤꯗ ꯌꯨꯅꯤꯠ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯀꯣꯏꯁꯟ 5 ꯍꯪꯒꯅꯤꯀꯣ ꯑꯗꯨꯅ ꯃꯥꯔꯛꯇꯤ 100 ꯑꯗꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯤ ꯁꯤꯗ ꯀꯣꯏꯁꯟ 50 ꯂꯥꯛꯇꯣꯏꯅꯤꯀꯣ ꯁꯤ 50ꯁꯤ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏꯇꯥꯔꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯀꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1 ꯖꯦꯅꯔꯦꯜ ꯄꯦꯄꯔꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯡꯄꯥ ꯄꯥꯗ꯭ꯔꯁꯨ ꯑꯗꯨꯝ ꯊꯥꯕ ꯃꯇꯝꯗ ꯑꯩ 20 ꯐꯪꯉꯦ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯕ ꯃꯇꯝꯗꯀꯣ ꯑꯩ 20 ꯆꯨꯝꯃꯦ 50 ꯃꯅꯨꯡꯗ 20 ꯆꯨꯝꯃꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯑꯩ ꯈꯤꯇꯪ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯌꯥꯝ ꯐꯥꯎꯒꯅꯤ ꯑꯗ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯈꯔ ꯊꯣꯛꯏ ꯃꯌꯥꯝꯁꯤ ꯈꯔ ꯌꯦꯡꯉꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯎꯒꯅꯤ ꯁꯨꯃꯥꯏꯅ ꯑꯌꯥꯝꯕ ꯀꯟꯁꯦꯞꯁꯟꯁꯦ ꯂꯣꯏ ꯂꯩ ꯑꯗ ꯄꯦꯄꯔ 1ꯗꯤ ꯄꯥꯅꯕꯁꯨ ꯂꯩꯇꯦ ꯃꯥꯏ ꯁꯤꯂꯦꯕꯁꯁꯨ ꯌꯥꯝ ꯆꯥꯎꯏ ꯄꯥꯐꯝ ꯈꯪꯗꯦ ꯑꯗꯨꯅ ꯍꯪꯅꯤꯡ ꯄꯨꯡ ꯍꯪꯉꯤ ꯑꯗꯨꯅ ꯄꯥꯗꯕꯅ ꯐꯩ ꯑꯩ ꯄꯦꯄꯔ 2ꯗ ꯈꯔ ꯌꯥꯝ ꯍꯣꯠꯅꯔꯒ ꯇꯧꯒꯦ ꯍꯥꯏꯕ ꯀꯥꯡꯕꯨꯗ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗ ꯅꯦꯠ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ JR ꯐꯥꯎꯕꯗ ꯑꯗꯨꯝ ꯋꯥꯗꯕꯅꯤꯀꯣ ꯁꯤ ꯄꯦꯄꯔ 1ꯒꯤ ꯃꯤꯁꯀꯟꯁꯦꯞꯁꯟ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯈꯪꯖꯟꯕꯤꯌꯨ ꯑꯗꯨꯅ ꯁꯤꯗ ꯌꯨꯅꯤꯠ 10 ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯅꯤꯠ 10ꯁꯤꯅꯤꯀꯣ ꯁꯤ ꯌꯨꯅꯤꯠ 10 ꯂꯩꯔꯦ 10ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯤꯗ ꯑꯩ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒꯦꯀꯣ ꯌꯨꯅꯤꯠ 1ꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯌꯨꯅꯤꯠ 2ꯗ ꯔꯤꯁꯔꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯃꯊꯪꯗ ꯀꯝꯄ꯭ꯔꯦꯟꯁꯟ ꯃꯊꯪꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯃꯊꯪꯗ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯑꯗꯩ ꯇꯔꯨꯛ ꯁꯨꯕꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ 7 ꯁꯨꯕꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯑꯗꯨꯒ 8 ꯁꯨꯕꯗꯀꯣ 9 ꯁꯨꯕꯗ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ICT ꯀꯣ ꯑꯗꯨꯒ 9 ꯁꯨꯕꯗ ꯄꯤꯄꯜ ꯗꯤꯕꯂꯞꯃꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯗꯨꯒ ꯂꯥꯁꯇ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜꯗ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯀꯃꯥꯏꯅ ꯈꯥꯏꯗꯣꯛꯄ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯁꯨ ꯅꯦꯠ ꯊꯥꯔꯛꯑꯦ JRF ꯐꯥꯎꯔꯦ ꯑꯩꯒꯤ ꯁꯖꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯌꯨꯅꯤꯠ 10ꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯃꯅ 4 ꯌꯨꯅꯤꯠ 4 ꯑꯃꯅ ꯌꯨꯅꯤꯠ 3 ꯀꯣ ꯁꯤꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯄꯣꯔꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯗꯨꯒ 6ꯁꯤꯃꯅ ꯊꯤꯑꯣꯔꯤ ꯁꯤꯒꯤ ꯄꯣꯠ ꯑꯅꯤꯁꯤꯗ ꯂꯩꯒꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯑꯃ ꯈꯪꯖꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤꯒꯤ 4ꯁꯤꯃꯗꯤ 3ꯁꯤꯃꯗꯤ ꯅꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯒꯥꯏꯗ ꯕꯨꯛ ꯑꯦꯅꯤ ꯂꯩꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯅꯣꯏꯅ ꯄꯦꯄꯔ 1ꯒꯤ ꯄꯥꯅꯕ ꯂꯥꯏꯔꯤꯛ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯕ ꯌꯥꯏ ꯑꯩꯈꯣꯏꯅ KBS ꯃꯗꯟꯒꯤꯀꯣ ꯍꯟꯗꯛ ꯃꯥꯔꯁꯇ ꯊꯣꯛꯈꯤꯗ ꯉꯥꯏꯔꯝꯃꯤ ꯃꯥꯔꯁꯇ ꯍꯟꯗꯛ 2024-5ꯇꯀꯣ 9 ꯏꯗꯤꯁꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯕꯅꯤꯀꯣ ꯁꯤ 300 150 ꯑꯗꯥꯏꯃꯨꯛꯇꯪ ꯄꯤꯕꯅꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯅꯪ ꯒꯥꯏꯗ ꯕꯨꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯣ ꯅꯣꯏꯅ ꯀꯣꯆꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯀꯣꯆꯤꯡ ꯃꯦꯇꯔꯤꯌꯦꯜꯗꯣ ꯐꯖꯅ ꯑꯗꯨꯝ ꯔꯤꯂꯥꯏ ꯇꯧꯔꯒ ꯑꯗꯨꯝ ꯄꯥꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯗ 4 ꯑꯃ ꯊꯤꯑꯣꯔꯤꯗ 3 ꯑꯃꯀꯣ ꯑꯗꯣ ꯁꯤꯒꯤ ꯊꯤꯑꯣꯔꯤ 3ꯁꯦ ꯁꯤꯃꯗꯤ ꯑꯗꯨꯝ ꯅꯣꯏꯅ ꯑꯦꯅꯤ ꯂꯥꯏꯔꯤꯛꯇꯒꯤ ꯐꯖꯅ ꯄꯥꯕ ꯃꯇꯝꯗ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯄꯥꯕꯁꯨ ꯌꯥꯔꯣꯏꯀꯣ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯔꯦꯗꯅ ꯑꯗꯨꯒ ꯑꯥꯎꯠ ꯑꯣꯐ ꯁꯤꯂꯦꯕꯁꯇꯩ ꯈꯔ ꯍꯪꯒꯅꯤꯀꯣ ꯑꯗꯨꯒꯤ ꯑꯥꯎꯠ ꯑꯣꯐ ꯁꯤꯂꯦꯕꯁ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ ꯅꯦꯠꯇꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯀꯣꯆꯤꯡ ꯃꯦꯇꯔꯤꯌꯦꯜꯅꯤ ꯈꯪꯗꯦ ꯑꯗꯨꯗꯣ ꯈꯤꯇꯪ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯤ 3ꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯉꯝꯒꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤ 3 ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯏꯍꯥꯟ ꯇꯤꯆꯤꯡꯅꯦ ꯔꯤꯁꯔꯁꯅꯦ ꯀꯝꯃꯨꯅꯤꯀꯦꯁꯟꯅꯦꯀꯣ ꯑꯗꯒꯤ ꯁꯤꯗ ICTꯅꯦ ꯑꯗꯒꯤ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯅꯦ ꯀꯣ ꯑꯃꯗꯤ ꯀꯩ ꯋꯥꯠꯂꯤ ꯄꯤꯄꯜ ꯗꯤꯕꯂꯞꯃꯦꯟ ꯏꯟꯚꯥꯏꯔꯟꯃꯦꯟ ꯁꯤꯒꯤ 3ꯁꯤꯗꯤ ꯑꯗꯨꯝ ꯅꯣꯏ ꯅꯁꯥꯅ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯐꯖꯅ ꯄꯥꯔꯕ ꯄ꯭ꯂꯁ ꯏꯟꯇꯔꯅꯦꯠꯀꯤ ꯁꯣꯔꯁꯦꯁ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ PYQ ꯐꯖꯅ ꯅꯩꯅꯔꯕ ꯑꯗꯨꯒ ꯑꯥꯎꯠꯁꯣꯔꯁ ꯈꯔ ꯇꯧꯔꯒꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯦꯇꯔꯤꯌꯦꯜꯗꯩ ꯈꯔ ꯌꯦꯡꯉꯒ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯅꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯕ ꯌꯥꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯔꯒꯦꯠꯁꯦ ꯃꯦꯠꯁꯇ ꯂꯥꯛꯁꯤꯀꯣ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯅ ꯄꯦꯄꯔ 1ꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ 4 ꯂꯩ ꯌꯨꯅꯤꯠ 4 ꯂꯩ ꯁꯤ ꯌꯨꯅꯤꯠ 4ꯁꯤꯅꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯁꯤꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10 ꯐꯥꯎꯇ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯁꯣꯜꯂꯛꯄ ꯀꯥꯡꯕꯨ ꯃꯦꯠꯁ ꯌꯥꯝ ꯁꯣꯟꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯃꯦꯠꯁ ꯁꯣꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ 11 12ꯇ ꯑꯩꯈꯣꯏꯅ ꯑꯥꯔꯠꯁ ꯂꯧꯈꯤꯕ ꯀꯥꯡꯕꯨ ꯁꯤꯒꯨꯝꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯂꯧꯕ ꯀꯣ ꯂꯦꯡꯒ꯭ꯋꯦꯖ ꯁꯕꯖꯦꯛ ꯃꯅꯤꯄꯨꯔꯤ ꯂꯧꯕ ꯁꯤꯒꯨꯝꯕ ꯑꯗꯒꯤ ꯍꯤꯟꯗꯤꯒꯨꯝꯕ ꯂꯧꯕ ꯀꯣ ꯑꯗꯣ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯁꯨ ꯁꯨꯃꯥꯏꯅ ꯂꯦꯡꯒ꯭ꯋꯦꯖ ꯁꯕꯖꯦꯛ ꯀꯥꯡꯕꯨꯁꯦ ꯁꯤ ꯀꯥꯡꯕꯨꯁꯦ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯑꯦꯟड ꯔꯤꯖꯅꯤꯡꯁꯦ ꯑꯌꯥꯝꯕ ꯁꯣꯟꯒꯜꯂꯤ ꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯊꯦꯡꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤꯒꯨꯝꯕ ꯂꯧꯕ ꯍꯤꯟꯗꯤꯒꯨꯝꯕ ꯂꯧꯕ ꯏꯪꯂꯤꯁꯀꯨꯝꯕ ꯂꯧꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 10ꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯁꯣꯜꯂꯦꯅ
ꯑꯥꯔꯠꯁꯀꯨꯝꯕ ꯂꯧꯈꯤꯕ ꯈꯣꯠꯈꯤꯕꯀꯣ ꯁꯥꯏꯟꯁ ꯁꯨꯡꯊꯦꯡ ꯊꯦꯡꯗꯕ ꯁꯤꯒꯨꯝꯕ ꯑꯌꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯁꯣꯜꯂꯦꯅ ꯑꯌꯥꯝꯕ ꯃꯦꯠꯁ ꯂꯧꯒꯟꯗꯦ ꯑꯗꯣ ꯁꯤꯒꯨꯝꯕ ꯁꯣꯟꯕ ꯀꯥꯡꯕꯨꯁꯦ ꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯦꯠ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯄꯦꯄꯔ ꯋꯥꯟꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁꯅ ꯌꯨꯅꯤꯠ ꯑꯃ ꯌꯥꯎꯏ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯄꯣꯠꯇꯨꯅꯤꯀꯣ ꯊꯦꯡꯅꯩꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯍꯥꯏꯐꯦꯠ ꯂꯥꯛꯁꯦ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯇꯀꯣ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯠ ꯃꯔꯤꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯂꯥꯛꯀꯦꯀꯣ ꯏꯍꯥꯟ ꯑꯃꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯇ ꯁꯤꯒꯤ ꯀꯝꯄ꯭ꯔꯦꯟꯁꯟ ꯍꯥꯏꯕꯁꯤꯃ ꯁꯤ ꯑꯗꯨꯝ ꯈꯪꯉꯦ ꯀꯝꯄ꯭ꯔꯦꯟꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯄꯦꯁꯦꯖ ꯑꯃ ꯄꯤꯅꯤ ꯄꯦꯁꯦꯖꯇꯒꯤ ꯑꯩꯈꯣꯏꯅ ꯑꯟꯁꯤꯟ ꯄꯦꯁꯦꯖ ꯈꯔ ꯌꯦꯡꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯗꯨꯝ ꯀꯣꯏꯁꯟ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯀꯥꯡꯕꯨꯗ ꯑꯩꯈꯣꯏꯅ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯑꯗꯨꯝ ꯆꯨꯝꯕ ꯌꯥꯏꯀꯣ ꯁꯤꯗ ꯃꯉꯥꯗ ꯃꯉꯥ ꯆꯨꯝꯕꯁꯦ ꯑꯗꯨꯝ ꯅꯣꯏꯅ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯒꯗꯤ ꯆꯨꯝꯃꯣꯏꯀꯣ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ ꯃꯉꯥꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯀꯣꯠꯄ ꯌꯥꯒꯅꯤ ꯁꯤꯒꯤ ꯀꯝꯄ꯭ꯔꯦꯟꯁꯟꯁꯤꯗꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯥꯏꯕ ꯆꯤꯡꯉꯤꯀꯣ ꯑꯗꯨꯅ ꯑꯦꯚꯔꯦꯖ ꯁꯥꯇ꯭ꯔ ꯑꯃꯅꯀꯣ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯑꯗꯨꯝ ꯆꯨꯝꯕ ꯉꯝꯃꯤ ꯀꯣꯏꯁꯟ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯁꯤꯁꯤꯃ ꯍꯥꯏꯐꯦꯠ ꯍꯥꯟꯅ ꯊꯝꯃꯝꯈꯤꯒꯦꯀꯣ ꯑꯗꯣ ꯃꯊꯪ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯁꯤꯁꯤꯅ ꯑꯗꯨꯝ ꯈꯔ ꯂꯨꯒꯅꯤꯀꯣ ꯑꯗꯨꯝ ꯈꯔ ꯂꯨꯒꯅꯤ ꯁꯤꯁꯤꯅ ꯀꯣꯏꯁꯟ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯅ ꯆꯨꯝꯕ ꯉꯝꯃꯣꯏ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯅ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯒꯤꯅꯤꯀꯣ ꯍꯥꯏꯁꯤꯀꯣ ꯑꯗꯨꯒ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯌꯥꯝꯕꯅ ꯁꯤꯒꯤꯗꯤ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯨꯝꯕ ꯌꯥꯝ ꯍꯩꯕ ꯀꯥꯡꯕꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯃꯔꯤꯒꯨꯝꯕ ꯑꯌꯥꯝꯕ ꯆꯨꯝꯒꯜꯂꯤꯀꯣ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯁꯨꯃꯥꯏꯅ ꯆꯨꯝꯒꯜꯂꯤ ꯑꯗꯨꯒ ꯁꯨꯡꯍꯩ ꯍꯩꯇꯕ ꯀꯥꯡꯕꯨꯗꯤ ꯖꯦꯔꯣ ꯅꯠꯇ꯭ꯔꯒ ꯋꯥꯟ ꯁꯤꯗ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯅꯣꯏꯅ ꯅꯁꯥꯒꯤ ꯄꯣꯖꯤꯁꯟꯁꯦ ꯀꯥꯏ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯒ ꯗꯔꯀꯥꯔ ꯂꯩꯖꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯀꯣ ꯁꯤꯒꯤ ꯃꯔꯤꯁꯦ ꯁꯝꯖꯜꯂꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯕ ꯌꯥꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯁꯤꯁꯤꯃ ꯂꯩꯒꯗꯕꯀꯣ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯁꯤꯁꯤꯅ ꯅꯝꯕꯔ ꯋꯥꯟꯗ ꯅꯝꯕꯔ ꯇꯨꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯁꯤꯗ ꯔꯤꯖꯅꯤꯡ ꯑꯅꯤ ꯌꯥꯎꯏꯀꯣ ꯁꯤ ꯂꯣꯖꯅꯤꯡ ꯀꯩꯅꯣ ꯔꯤꯖꯅꯤꯡ ꯑꯅꯤꯁꯦ ꯃꯈꯜ ꯃꯥꯟꯅꯗꯦ ꯃꯊꯪꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯔꯤꯍꯦꯟꯁꯟ ꯁꯤꯒꯤ ꯃꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯤ ꯁꯔꯨꯛꯅꯤ ꯅꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯅꯣꯏ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯣ ꯁꯤꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯃꯔꯝꯁꯨ ꯂꯣꯏ ꯂꯥꯛꯀꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯁꯤꯒꯤ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯝꯄ꯭ꯔꯤꯍꯦꯟꯁꯟꯁꯦ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯃꯈꯣꯡ ꯁꯦꯡꯅ ꯏꯪꯂꯤꯁ ꯐꯖꯅ ꯈꯪꯉꯛꯄ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯀꯣꯏꯁꯟ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯆꯨꯝꯕ ꯉꯝꯅꯤꯀꯣ ꯁꯤꯃꯗꯤ ꯑꯗꯨꯝ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯗꯕ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯃꯗꯤ ꯑꯗꯣ ꯁꯤꯒꯤ ꯃꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯒꯤ ꯀꯝꯄ꯭ꯔꯦꯟꯁꯟꯁꯤꯃꯗꯤ ꯂꯧꯊꯣꯛꯈꯤꯕ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯈꯔ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯦ ꯄꯤꯛꯁꯜꯂꯛꯅꯕ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 35ꯅꯤ ꯁꯤ ꯑꯗꯨꯝ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯕꯗ ꯆꯪꯉꯤꯕ ꯀꯣꯏꯁꯟ ꯃꯁꯤꯡꯁꯦ ꯀꯌꯥꯅꯣ ꯅꯦꯠ ꯐꯥꯎꯕꯗ ꯀꯣꯏꯁꯟ 30 ꯆꯪꯉꯦ ꯍꯥꯏꯕꯅꯤ 50 ꯃꯅꯨꯡꯗ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯀꯣꯏꯁꯟ 35ꯅꯤ ꯁꯤ ꯀꯣꯏꯁꯟ 35ꯁꯦ ꯑꯩꯈꯣꯏꯅ 50ꯁꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯈꯤꯕ ꯃꯇꯝꯗ 35 ꯈꯛꯇꯅꯤ ꯂꯦꯝꯍꯧꯗꯣꯏꯁꯦ ꯑꯗꯨꯅ 35ꯁꯤꯗ ꯅꯣꯏ 30 ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯤꯅꯦꯕ ꯂꯥꯛꯏꯁꯦ 35ꯁꯤꯗ 30 ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯪꯉꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯕꯗ ꯆꯪꯉꯤꯁꯦ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ ꯀꯣꯏꯁꯟ 30 ꯆꯪꯉꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯀꯣ ꯀꯣꯏꯁꯟ 30 ꯈꯤꯇꯪ ꯁꯕꯖꯦꯛ ꯈꯤꯇꯪ ꯀꯠ ꯑꯣꯐ ꯅꯦꯝꯃꯒꯅ ꯈꯤꯇꯪ ꯍꯟꯊꯔꯛꯄ ꯌꯥꯏ ꯋꯥꯡꯉꯒꯅ 35 ꯐꯥꯎ ꯑꯗꯨꯝ ꯌꯧꯕ ꯌꯥꯏꯀꯣ ꯁꯦ ꯑꯗꯨꯅ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯕꯗ ꯄꯦꯄꯔ ꯋꯥꯟꯗ ꯀꯣꯏꯁꯟ 30 ꯆꯪꯉꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯌꯨꯅꯤꯠ ꯑꯍꯨꯝꯁꯦ ꯁꯤꯗꯒꯤ ꯀꯣꯏꯁꯟ 35ꯅꯤ ꯂꯥꯛꯇꯣꯏꯁꯤꯀꯣ 35ꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯤꯗ 50ꯁꯤꯗꯩ ꯈꯥꯏꯗꯣꯛꯈꯤ ꯇꯥꯔꯗꯤ 50 - 15 = 35 ꯇꯥꯔꯦ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯤꯗꯒꯤ ꯀꯣꯏꯁꯟ 30 ꯆꯨꯝꯕ ꯉꯝꯒꯗ꯭ꯔꯥ ꯀꯅꯥ ꯆꯨꯝꯕ ꯉꯝꯅꯤ ꯁꯨꯝ ꯈꯜꯂꯨꯀꯣ ꯋꯥꯈꯟꯗꯣ ꯁꯨꯝ ꯈꯜꯂꯣꯕ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯤꯗꯒꯤ ꯀꯣꯏꯁꯟ 30ꯁꯦ ꯆꯨꯝꯕ ꯉꯝꯒꯗ꯭ꯔꯕ ꯁꯤꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯁꯦ ꯑꯗꯣ ꯁꯤ ꯍꯥꯏꯔꯤꯁꯤ ꯃꯔꯝꯁꯨ ꯍꯥꯏꯒꯦꯕꯀꯣ ꯁꯨꯝ ꯌꯦꯡꯉꯣꯕ ꯅꯣꯏ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯦꯕꯀꯣ ꯑꯩ ꯃꯦꯠꯁ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯑꯩ ꯄꯦꯄꯔ ꯋꯥꯟꯒꯤ ꯃꯦꯠꯁꯇ ꯀꯣ ꯃꯦꯠꯁ ꯔꯤꯖꯅꯤꯡ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗ ꯑꯩ ꯁꯨꯛꯇꯧ ꯇꯧꯔꯝꯗꯦ ꯀꯣꯏꯁꯟꯕꯨꯛ ꯍꯥꯟꯅ ꯌꯦꯡꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯊꯣꯛꯂꯝꯒꯅꯦꯕ ꯐꯩꯀꯣ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯅ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯩ ꯑꯗꯨꯝ ꯈꯪꯉꯤꯅꯤꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯃꯦꯠꯁ ꯊꯦꯡꯗꯕ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯊꯦꯡꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯅ ꯅꯦꯠ ꯊꯥꯕ ꯀꯦꯟꯗꯤꯗꯦꯠ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯗꯕꯁꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯅꯦꯕ ꯃꯔꯝꯗꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗꯤ ꯀꯣꯏꯁꯟꯁꯦ ꯆꯥꯎꯅ ꯄꯤꯁꯜꯂꯅꯤ ꯇꯦꯕꯜ ꯂꯣ ꯀꯩꯌꯣ ꯄꯤꯁꯜꯂꯅꯤ ꯑꯗꯩ ꯀꯣꯏꯁꯟ 5 ꯍꯪꯉꯛꯑꯅꯤ 5 ꯑꯩꯈꯣꯏꯅ ꯍꯣꯠꯄꯗ ꯌꯥꯝꯅ ꯖꯟꯖꯥ ꯌꯥꯝ ꯑꯣꯏꯕ ꯑꯗꯒꯤ ꯃꯇꯝꯁꯨ ꯌꯥꯝ ꯆꯪꯕ ꯑꯗꯨꯅ ꯁꯤꯗ ꯁꯤ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯃꯤ 10ꯃꯨꯛ ꯌꯥꯎꯔꯤꯕꯁꯦ 10 ꯍꯦꯟꯅ ꯌꯥꯎꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯁꯔꯨꯛꯇꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯁꯨꯡꯊꯦꯡ ꯊꯦꯡꯗꯅ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯑꯣꯏꯔꯝꯒꯅꯦꯕ ꯅꯦꯠ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯁꯤꯃꯗꯤ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ 5ꯁꯦ ꯁꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯂꯩꯕ 5ꯁꯦ ꯁꯤꯃ ꯁꯨꯡꯊꯦꯡ ꯊꯦꯡꯗ꯭ꯔꯕꯅꯦꯕ ꯑꯣꯜꯃꯣꯁ ꯑꯌꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯅ ꯅꯦꯠ ꯊꯥꯕ ꯀꯥꯡꯕꯨꯅꯀꯣ ꯑꯗꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯑꯗꯨꯝ ꯂꯨꯏ ꯑꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯒꯦ ꯐꯪꯉꯕꯗ
ꯈꯔ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯣꯏꯁꯟ ꯑꯅꯤ ꯃꯉꯥꯏꯁꯤꯗꯩ ꯐꯪꯉꯕꯗ ꯑꯗꯨꯒ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯇꯗꯤ ꯑꯌꯥꯝꯕꯅ ꯑꯍꯨꯝꯒꯨꯝꯕ ꯆꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯂꯥꯏꯕ ꯑꯣꯏꯒꯜꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯏꯁꯟꯁꯦ ꯁꯤꯗꯒꯤ ꯀꯌꯥ ꯏꯐꯪ ꯐꯪ ꯉꯝꯗꯦꯕ ꯁꯤꯒꯤ ꯑꯍꯨꯝꯁꯤꯗꯒꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯥꯔꯒꯦꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯏꯍꯥꯟꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯤ ꯁꯤꯒꯤ ꯇꯥꯔꯒꯦꯠꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯈꯤꯒꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯨꯅꯤꯠ ꯑꯍꯨꯝ ꯂꯩꯔꯦ ꯁꯤꯒꯤ ꯌꯨꯅꯤꯠ ꯑꯍꯨꯝꯁꯦ ꯁꯤꯒꯤ ꯏꯍꯥꯟꯅꯕꯒꯤ ꯌꯨꯅꯤꯠꯁꯤꯗ ꯀꯌꯥꯝ ꯗꯤꯄꯦꯟ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯪꯉꯣꯕ ꯁꯤꯒꯤꯏꯍꯥꯟꯅꯕ ꯌꯨꯅꯤꯠꯁꯤ ꯈꯪꯗꯅ ꯁꯤꯒꯤ ꯅꯝꯕꯔ 2ꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯈꯪꯕ ꯑꯗꯨꯝ ꯂꯨꯒꯅꯤꯀꯣ ꯑꯗꯒꯤꯏꯍꯥꯟꯅꯕ ꯌꯨꯅꯤꯠꯁꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯈꯪꯗꯅ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯩꯕ ꯌꯥꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯔꯨꯛꯁꯤꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯁꯔꯨꯛꯇ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯩꯈꯤꯁꯦ ꯃꯔꯤꯅꯤꯀꯣ ꯑꯃꯅ ꯀꯝꯄ꯭ꯔꯦꯟꯍꯦꯟꯁꯟ ꯀꯣ ꯑꯗꯣ ꯀꯝꯄ꯭ꯔꯦꯟꯍꯦꯟꯁꯟꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯕ ꯌꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯥꯗꯤ ꯏꯪꯂꯤꯁꯅꯤ ꯄꯦꯁꯦꯖ ꯑꯃ ꯄꯤꯖꯔꯅꯤ ꯑꯗꯨꯗ ꯀꯣꯏꯁꯟ ꯑꯗꯨꯝ ꯈꯨꯡꯉꯝꯅꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯂꯥꯏꯕ ꯑꯣꯏ ꯑꯗꯨꯅ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯃꯥꯔꯛ 2 ꯅꯠꯇ꯭ꯔꯒ 3 ꯏꯁꯥ ꯑꯗꯨꯝ ꯀꯣꯠꯄ ꯌꯥꯏ ꯄꯦꯁꯦꯖꯇꯗꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯦꯁꯦꯖꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯁꯤ ꯁꯤꯃ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯔꯤꯂꯤꯚꯦꯟꯁ ꯑꯣꯏꯕ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯦꯝꯍꯧꯔꯤꯁꯦ ꯁꯤ ꯑꯍꯨꯝꯁꯤꯅꯦꯕ ꯁꯤ ꯑꯍꯨꯝꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯐꯪꯕꯁꯤꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤ ꯌꯦꯡꯉꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ 30 ꯐꯪꯉ ꯃꯅꯨꯡꯗ 50 ꯃꯅꯨꯡꯗ 30 ꯐꯪꯒꯗꯕ ꯃꯇꯝꯗ ꯁꯤꯗ 25 ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯠꯂꯛ ꯇꯥꯔꯗꯤ 35 ꯀꯣ ꯀꯣꯏꯁꯟ 35ꯇꯒꯤ 30 ꯐꯪꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯦ ꯁꯤ ꯌꯥꯝ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯀꯦꯟꯗꯤꯗꯦꯠ ꯑꯃꯅ ꯅꯦꯠ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯦ ꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯀꯣꯏꯁꯟ 30 ꯌꯨꯅꯤꯠ 3 ꯑꯃꯒꯤ ꯀꯣꯏꯁꯟ 30ꯗꯣ ꯌꯨꯅꯤꯠ ꯑꯃꯗ ꯀꯣꯏꯁꯟ 5 ꯂꯥꯛꯑꯒ ꯌꯨꯅꯤꯠ 3 ꯑꯃꯒꯤ ꯀꯣꯏꯁꯟ 30ꯗꯣ ꯑꯗꯨꯗꯒꯤ ꯐꯪꯒꯦ ꯐꯪꯉꯕꯗꯀꯣ ꯁꯤ ꯑꯩꯈꯣꯏꯅ 35ꯗꯩ ꯀꯩꯁꯨ ꯌꯥꯝ ꯂꯥꯟꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯁꯤꯁꯦ ꯑꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯌꯥꯝ ꯌꯥꯝꯃꯕꯗ 10 ꯈꯔ ꯀꯟꯅ ꯍꯣꯠꯅꯕ ꯀꯥꯡꯕꯨꯗ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯝ ꯅꯣꯏ ꯑꯗꯨꯝ ꯇꯥꯗꯕꯅꯤꯀꯣ ꯁꯤꯒꯤ ꯀꯣꯏꯁꯟ 30ꯁꯤ ꯃꯅꯨꯡꯗ ꯊꯤꯑꯣꯔꯤꯒꯤ ꯌꯨꯅꯤꯠ 3 ꯂꯩꯕꯁꯤꯒꯤ ꯀꯣꯏꯁꯟ 30ꯁꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕꯅ ꯐꯪꯗꯣꯏꯁꯦ ꯀꯣꯏꯁꯟ 35 ꯐꯥꯎ ꯆꯨꯝꯕ ꯌꯥꯒꯅꯤꯀꯣ ꯑꯌꯥꯝꯕ ꯑꯦꯚꯔꯦꯖ ꯁꯥꯇ꯭ꯔ ꯑꯃꯅ ꯆꯨꯝꯕ ꯌꯥꯕꯁꯦ ꯀꯣꯏꯁꯟ 35 ꯆꯨꯝꯒꯅꯤ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯕ ꯀꯥꯡꯕꯨꯅ ꯀꯣꯏꯁꯟ 10 ꯃꯨꯛ ꯆꯨꯝꯕ ꯌꯥꯒꯅꯤ ꯁꯤꯗꯒꯤ ꯅꯪꯅ 30ꯁꯤꯗ 10 ꯐꯪꯉꯛ ꯇꯥꯔꯁꯨ ꯀꯣ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯀꯣꯏꯁꯟꯁꯦ ꯈꯔ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯣꯏꯁꯟ 30 ꯌꯧꯕꯁꯦ ꯑꯗꯨꯝ ꯋꯥꯠꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ 30 ꯌꯧꯅꯕ ꯍꯣꯠꯅꯕ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗ ꯀꯩꯝ ꯇꯧꯔꯝꯃꯔꯣꯏ ꯑꯌꯥꯝꯕ ꯁꯥꯇ꯭ꯔꯅ ꯑꯗꯩ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯁꯨ ꯑꯃꯒꯨꯝꯕ ꯆꯨꯝꯃꯅꯤ ꯑꯗꯣ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯗ ꯑꯅꯤꯒꯨꯝꯕ ꯑꯍꯨꯝꯒꯨꯝꯕ ꯁꯨꯃꯥꯏꯅ ꯆꯨꯝꯃꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗꯒꯤ ꯃꯔꯤ ꯁꯣꯝ ꯅꯥꯀꯟꯗ 10 ꯐꯪꯕꯁꯤꯒ ꯃꯔꯤꯁꯤꯒ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ 15 14 ꯁꯨꯃꯥꯏꯅ ꯐꯪꯉ ꯑꯗꯨꯝ ꯑꯌꯥꯝꯕ ꯇꯣꯛꯀꯅꯦꯕ ꯑꯌꯥꯝꯕ ꯌꯦꯡꯉꯨ ꯅꯣꯏꯅ ꯅꯦꯠ ꯊꯥꯕꯗꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯦꯕ ꯅꯣꯏꯒꯤ ꯄꯦꯄꯔ 1ꯒꯤ ꯃꯥꯔꯛꯇꯣ ꯀꯌꯥꯝ ꯀꯌꯥꯝ ꯆꯨꯝꯒꯦ ꯍꯥꯏ ꯀꯥꯟꯗꯀꯣ 15 14 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯦꯕ 30 ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ 30 ꯍꯦꯛ ꯌꯧꯗ꯭ꯔꯕ ꯅꯣꯏ ꯅꯦꯠ ꯐꯥꯎꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯃꯀꯣ ꯅꯣꯏ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯣꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯂꯥꯛꯀꯦꯀꯣ ꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯁꯤꯗ ꯍꯥꯏꯁꯤꯅꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡ ꯃꯈꯜ ꯑꯅꯤ ꯂꯩ ꯀꯣ ꯁꯤꯗ ꯔꯤꯖꯅꯤꯡ ꯃꯈꯜ ꯑꯅꯤ ꯂꯩ ꯏꯍꯥꯟ ꯍꯥꯟꯕꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯖꯁ ꯑꯩꯈꯣꯏꯅ ꯁꯤꯝꯄꯜ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯀꯣ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯌꯥꯎꯔꯤꯁꯤ ꯁꯤꯒꯤ ꯏꯍꯥꯟ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯗ ꯌꯥꯎꯕ ꯁꯤꯒꯤ ꯖꯁ ꯔꯤꯖꯅꯤꯡ ꯁꯤꯒꯤ ꯔꯤꯖꯅꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯕꯦꯡꯀꯤꯡꯒꯨꯝꯕ ꯊꯥꯕ ꯀꯣ ꯑꯗꯒꯤ ꯑꯦꯁ.ꯑꯦꯁ.ꯁꯤꯒꯨꯝꯕ ꯊꯥꯕꯗ ꯁꯤꯗ ꯍꯪꯕ ꯔꯤꯖꯅꯤꯡꯁꯤꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯕꯦꯡꯀꯤꯡ ꯑꯦꯁ.ꯑꯦꯁ.ꯁꯤꯒꯤ ꯊꯥꯕ ꯄꯣꯠꯇꯨꯒ ꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ ꯁꯤꯒꯤꯅ ꯌꯥꯝ ꯆꯝꯃꯤ ꯅꯦꯠꯀꯤꯅ ꯈꯨꯆꯝ ꯊꯤꯅ ꯆꯝꯒꯗ꯭ꯔꯥ ꯅꯣꯏ ꯑꯦꯁ.ꯑꯦꯁ.ꯁꯤꯒꯨꯝꯕ ꯊꯥꯕ ꯕꯦꯡꯀꯤꯡꯒꯨꯝꯕ ꯊꯥꯕ ꯃꯤꯗ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡꯒꯤ ꯀꯣꯏꯁꯟ ꯍꯣꯜꯂꯣ ꯍꯥꯏꯔꯕ ꯃꯇꯝꯗꯀꯣ ꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯄꯣꯠ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕ ꯇꯝꯃꯛꯄ ꯄꯣꯠ ꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯀꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯃꯣꯏꯅ ꯍꯣꯠꯈ꯭ꯔꯕꯀꯣ ꯌꯥꯝ ꯂꯥꯏꯕ ꯉꯥꯛꯇꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯔꯤꯖꯅꯤꯡꯗ ꯃꯈꯜ ꯑꯅꯤꯅꯤꯀꯣ ꯁꯤꯒꯤ ꯑꯅꯤꯁꯨꯕꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯤꯅ ꯌꯨꯅꯤꯠ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ ꯂꯥꯛꯇꯣꯏꯅꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯥꯏꯅꯀꯣ ꯁꯤꯒꯤꯁꯤꯗꯤ ꯑꯦꯁ.ꯑꯦꯁ.ꯁꯤ ꯕꯦꯡꯀꯤꯡꯅ ꯍꯣꯠꯇꯕ ꯖꯒꯥꯅꯤꯀꯣ ꯃꯣꯏꯅ ꯌꯧꯗꯕ ꯖꯒꯥ ꯁꯤꯒꯤꯁꯤꯗꯤ ꯀꯔꯝꯕꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯤꯂꯣꯖꯣꯐꯤ ꯂꯧꯕ ꯁꯕꯖꯦꯛ ꯀꯥꯡꯕꯨꯗꯒꯤ ꯌꯥꯝ ꯂꯥꯛꯀꯗꯕꯅꯤ ꯁꯤ ꯄꯣꯠꯁꯦ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯔꯤꯖꯅꯤꯡꯁꯦ ꯈꯪꯗꯅ ꯁꯤꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯁꯤ ꯀꯩꯗꯧꯅꯨꯡꯗ ꯍꯩꯔꯣꯏꯀꯣ ꯁꯤꯃ ꯍꯥꯏꯕꯤꯒꯦꯀꯣ ꯃꯔꯝꯗꯤ ꯁꯤꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯤ ꯌꯥꯝ ꯂꯨꯏ ꯌꯥꯝ ꯐꯤꯂꯣꯖꯣꯐꯤꯀꯦꯜ ꯑꯣꯏ ꯃꯥꯒꯤ ꯃꯔꯝ ꯃꯌꯥꯝ ꯆꯠꯈ꯭ꯔꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯒꯤꯁꯦ ꯌꯦꯡꯉꯣꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯃꯦꯠꯁ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯌꯥꯎꯏ ꯁꯤꯗ ꯃꯦꯠꯁ ꯐꯖꯅ ꯍꯩꯇꯅꯀꯣ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀꯩꯗꯧꯅꯨꯡꯗ ꯍꯩꯔꯣꯏꯕ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯥꯏꯁꯦ ꯃꯦꯠꯀꯤ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤ ꯃꯦꯠꯀꯤ ꯀꯣꯏꯁꯟꯗꯨꯗ ꯑꯔꯨꯕ ꯀꯣ ꯄ꯭ꯔꯣꯁꯦꯁ ꯌꯥꯝ ꯆꯪꯕ ꯑꯩꯈꯣꯏꯅ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯕꯗ ꯌꯥꯝ ꯆꯪꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯁꯦ ꯁꯤꯒꯤ ꯃꯈꯥꯒꯤ ꯑꯅꯤꯁꯦ ꯍꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯣ ꯁꯤꯒꯤ ꯃꯈꯥꯒꯤ ꯅꯝꯕꯔ 2ꯒ ꯅꯝꯕꯔ 3ꯒ ꯍꯩꯒꯦ ꯍꯥꯏ ꯇꯥꯔꯗꯤ 1ꯁꯦ ꯍꯥꯟꯅ ꯍꯩꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯒ ꯁꯤ ꯄꯨꯂꯞꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 35ꯅꯤ ꯉꯁꯥꯏ ꯀꯣꯏꯁꯟ 35 ꯂꯧꯊꯣꯛꯈꯤꯕꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯀꯣꯏꯁꯟ 50ꯒꯤ ꯃꯅꯨꯡꯗ 35 ꯂꯧꯊꯣꯛꯈꯤꯕꯗꯨꯅ 35 ꯈꯛꯇꯅꯤ 35ꯗꯩ ꯅꯪ 30 ꯐꯪꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯌꯥꯗꯕꯅꯤꯅ ꯁꯤꯒꯤ ꯀꯣꯏꯁꯟ 35ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛ ꯈꯔ ꯐꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯗꯨꯅ ꯃꯥꯔꯛ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯑꯃꯨꯛ ꯅꯩꯅꯕ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯍꯩꯇ꯭ꯔꯒꯗꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯨ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯨ ꯍꯩꯕ ꯌꯥꯔꯣꯏꯕ
ꯑꯗꯨꯝ ꯑꯦꯛꯖꯥꯝꯄꯜ ꯍꯣꯔꯦꯟ ꯀꯣꯏꯁꯟꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯦꯀꯣ ꯑꯗꯨꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯩꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯠꯀꯤ ꯄꯦꯄꯔ 1ꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕꯀꯣ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯍꯩꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯏꯝꯄꯦꯛ ꯌꯥꯝ ꯂꯩꯕ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯟ ꯑꯦꯞꯇꯤꯇ꯭ꯌꯨꯠꯅꯦꯕ ꯁꯤ ꯈꯪꯉꯣꯕ ꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯦꯕ ꯃꯤ ꯀꯅꯥꯝꯇꯅ ꯑꯗꯨꯅ ꯅꯣꯏꯅꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯦꯠ ꯊꯥꯕ ꯃꯇꯝꯗ ꯑꯩ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯑꯝꯇ ꯍꯣꯠꯂꯝꯗꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯑꯝꯇ ꯍꯣꯠꯂꯝꯗꯦ ꯑꯗꯨꯃꯥꯏꯅ ꯍꯣꯠꯂꯝꯗꯕꯈꯩꯗꯣ ꯅꯦꯠ ꯀꯩꯗꯧꯅꯨꯡꯗ ꯐꯥꯎꯔꯣꯏꯗꯕꯅꯤ ꯁꯤꯃ ꯈꯪꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯀꯟꯁꯦꯞ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯁꯤ ꯌꯥꯝ ꯃꯨꯟꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯨꯅ ꯅꯣꯏꯅ ꯐꯅ ꯄꯦꯄꯔ 2 ꯄꯥꯒꯦ ꯄꯥꯁꯅꯨꯀꯣ ꯄꯦꯄꯔ 1ꯗ 30 ꯌꯧꯗ꯭ꯔꯕ ꯅꯣꯏ ꯑꯗꯨꯝ ꯋꯥꯗꯕꯅꯤ ꯑꯩꯈꯣꯏ ꯁꯕꯖꯦꯛ ꯈꯤꯇꯪ ꯀꯠ ꯈꯤꯇꯪ ꯅꯦꯝꯕ ꯀꯥꯡꯕꯨꯗꯤ ꯌꯥꯕ ꯌꯥꯏ ꯑꯗꯨꯒ ꯑꯦꯚꯔꯦꯖ ꯀꯩꯅꯣꯗꯀꯣ 30 ꯌꯧꯗ꯭ꯔꯕ ꯍꯥꯏꯗꯤ ꯀꯣꯏꯁꯟ 50 ꯃꯅꯨꯡꯗ 30 ꯆꯨꯝꯗ꯭ꯔꯕ ꯑꯗꯨꯝ ꯋꯥꯗꯕꯅꯤ ꯑꯗꯨꯒ JRFT 30ꯗꯗꯤ ꯁꯨꯡꯐꯥꯎ ꯐꯥꯎꯔꯣꯏꯗꯕꯅꯤ ꯁꯤ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5ꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯁꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5 ꯁꯤꯅꯦ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5 ꯀꯣ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯝꯄꯣꯅꯦꯟ ꯑꯅꯤ ꯌꯥꯎꯏꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏꯀꯣ ꯑꯩ ꯁꯤꯒꯤ ꯁꯦꯂꯦꯕꯁꯁꯦ ꯍꯥꯏꯐꯦꯠ ꯄꯥꯔꯒꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯇꯣꯉꯥꯟꯅ ꯁꯦꯝꯃꯤꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯈꯤꯇꯪ ꯐꯣꯀꯁ ꯄꯤꯅꯕꯅꯦꯕ ꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯇꯧꯔꯒ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡꯗꯣ ꯍꯩꯔꯕ ꯃꯇꯨꯡꯗ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯁꯦ ꯍꯩꯒꯗꯕꯅꯤꯀꯣ ꯁꯤꯒꯤ ꯁꯦꯂꯦꯕꯁ ꯌꯥꯝ ꯆꯥꯎꯏ ꯌꯥꯝ ꯂꯨꯏꯀꯣ ꯁꯤ ꯃꯃꯥꯡꯒꯤꯗꯣ ꯍꯩꯗꯅ ꯍꯩꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯗ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯂꯩꯔꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯆꯧꯕ ꯉꯥꯛꯇ ꯄꯤꯔꯛꯀꯅꯤ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯃꯦꯠꯁꯇꯣ ꯍꯩꯔꯛꯇꯕꯅ ꯁꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯩꯕ ꯌꯥꯔꯣꯏ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯑꯩ ꯍꯥꯏꯐꯦꯠ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯐꯦꯠ ꯄꯨꯊꯣꯔꯛꯈꯤꯒꯦꯀꯣ ꯁꯤꯒꯤ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯀꯩꯀꯥꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯅꯣꯏ ꯌꯦꯡꯉꯣꯀꯣ ꯀꯣꯏꯁꯟꯁꯦ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏꯗꯨꯁꯨ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯅꯕꯀꯣ ꯃꯤꯠ ꯃꯥꯏ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯍꯪꯈꯤꯕ ꯀꯣꯏꯁꯟ ꯉꯥꯛꯇꯅꯤꯀꯣ ꯗꯤꯁꯦꯝꯕꯔꯒꯤ ꯀꯣꯏꯁꯟꯗ ꯉꯥꯛꯇꯅꯤ ꯁꯤ ꯑꯩꯅ ꯄꯨꯊꯣꯔꯛꯏꯁꯦꯀꯣ ꯁꯤ ꯅꯣꯏ ꯃꯌꯥꯝꯁꯨ ꯂꯧꯅꯕ ꯌꯥꯎꯔꯝꯒꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯀꯣꯏꯁꯟ ꯅꯝꯕꯔ 21 ꯀꯣ ꯁꯤ ꯍꯧꯖꯤꯛꯀꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5ꯇꯤ ꯉꯥꯛꯇꯅꯤꯀꯣ 5ꯇꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯠꯁ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯣꯟꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯈꯤꯒꯦꯀꯣ ꯑꯗꯩ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯅꯝꯕꯔ 22 ꯁꯤꯅ ꯅꯝꯕꯔ ꯁꯤꯔꯤꯁꯇꯒꯤ ꯂꯥꯛꯄꯅꯤ ꯅꯝꯕꯔ ꯁꯤꯔꯤꯁ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯩ ꯃꯊꯪ ꯁꯤꯅ ꯑꯩꯈꯣꯏꯅ ꯑꯜꯖꯦꯕ꯭ꯔꯥ ꯑꯗꯨꯝ ꯇꯣꯉꯥꯟꯅ ꯑꯥꯗꯔꯁꯇꯒꯤ ꯂꯥꯛꯄꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯩ ꯃꯊꯪꯁꯤꯅ ꯔꯦꯁꯤꯌꯣꯗꯒꯤ ꯀꯣꯏꯁꯟ 5ꯅꯤꯀꯣ ꯑꯗꯨꯒ ꯁꯤꯅ ꯔꯤꯂꯦꯁꯟꯁꯤꯞꯇꯒꯤ ꯂꯥꯛꯄꯅꯤ ꯁꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯌꯨꯅꯤꯠ ꯅꯝꯕꯔ 5ꯇꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯒꯤ ꯂꯥꯛꯄꯅꯤ ꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯟ ꯂꯣꯖꯤꯛꯇꯒꯤ ꯂꯥꯛꯄꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯂꯦꯡꯒ꯭ꯋꯤꯖ ꯑꯩꯈꯣꯏꯅ ꯀꯣꯅꯣꯇꯦꯁꯟ ꯑꯦꯟ ꯗꯤꯅꯣꯇꯦꯁꯟ ꯑꯣꯐ ꯇꯥꯔꯝꯁ ꯀꯥꯏꯅ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨꯗꯩ ꯂꯥꯛꯄꯅꯤ ꯁꯤꯒꯤꯅ ꯗꯤꯐꯤꯅꯤꯁꯟꯒꯤ ꯃꯇꯥꯡꯗꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯒꯤꯅꯤꯀꯣ ꯑꯗꯩ ꯁꯤꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯁ꯭ꯀꯣꯔ ꯑꯣꯐ ꯄꯣꯖꯤꯁꯟꯗꯒꯤ ꯂꯥꯛꯄ ꯀꯣꯏꯁꯟꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅꯒ ꯌꯦꯛꯄꯗꯨꯅꯤꯀꯣ ꯑꯦ ꯑꯥꯏ ꯑꯣ ꯌꯨꯒ ꯌꯦꯛꯄꯗꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯑꯗꯨꯒ ꯂꯥꯁꯀꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯒꯤ ꯑꯩꯈꯣꯏꯅ ꯁꯤꯂꯣꯖꯤꯌꯝ ꯑꯗꯒꯤ ꯑꯒ꯭ꯔꯨꯃꯦꯟ ꯔꯤꯖꯅꯤꯡ ꯍꯥꯏꯁꯤ ꯀꯩꯅꯣ ꯑꯗꯨꯋꯥꯏꯗꯩ ꯂꯥꯛꯄ ꯄꯣꯠꯅꯤꯀꯣ ꯁꯤꯗ ꯀꯣꯏꯁꯟ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯈꯔ ꯆꯠꯁꯤꯀꯣ ꯁꯤ ꯂꯩꯔꯦ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟ ꯍꯥꯏꯁꯦ ꯁꯤꯒꯤꯁꯦ ꯗꯦꯠ 6 ꯖꯅꯋꯥꯔꯤꯗꯀꯣ ꯐꯥꯔꯁ ꯁꯤꯞꯇ ꯍꯪꯕ ꯀꯣꯏꯁꯟꯅꯤ ꯁꯤꯗ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯈꯔ ꯏꯔꯦ ꯁꯤꯗ ꯇꯦꯕꯜ ꯑꯃ ꯄꯤꯔꯦꯀꯣ ꯗꯥꯇꯥ ꯇꯦꯕꯜ ꯑꯃ ꯄꯤꯔꯦ ꯁꯤꯗꯒꯤ ꯁꯤꯗꯁꯨ ꯁ꯭ꯇꯦꯠꯃꯦꯟ ꯈꯔ ꯄꯤꯔꯦꯀꯣ ꯁꯤꯗ ꯀꯣꯏꯁꯟ 5 ꯍꯪꯕ ꯁꯤꯗꯒꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯁꯤꯒꯤ ꯇꯦꯕꯜꯁꯤꯗ ꯀꯣ ꯑꯩ ꯍꯥꯏꯐꯦꯠ ꯄꯤꯁꯜꯂꯛꯈꯤꯒꯦ ꯁꯤꯗ ꯀꯣꯏꯁꯟ 5 ꯄꯤꯔꯛꯀꯅꯦꯕꯀꯣ ꯁꯤꯗ ꯑꯃ ꯑꯅꯤ ꯀꯣ ꯑꯍꯨꯝ ꯃꯔꯤ 5 ꯄꯤꯔꯛꯀꯅꯦꯕꯀꯣ ꯁꯤ 5ꯁꯦ ꯁꯤꯒꯤ ꯇꯦꯕꯜꯁꯤꯗ ꯕꯦꯁ ꯇꯧꯔꯒ ꯀꯣꯏꯁꯟꯁꯦ ꯈꯨꯝꯒꯗꯕ ꯑꯗꯨꯅ ꯍꯦꯛ ꯀꯣꯏꯁꯟꯁꯦ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯇꯟꯗꯅ ꯃꯌꯥꯝ ꯆꯦꯟꯒꯗꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩ ꯑꯗꯨꯅ ꯀꯣꯏꯁꯟꯁꯤꯒꯤ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯍꯪꯉꯦ ꯍꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯈꯪꯕꯤꯔꯣꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯁꯦꯂꯦꯕꯁꯁꯤꯗ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯗꯤꯁꯀꯁ ꯇꯧꯒꯦꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯟꯂꯤ ꯉꯁꯤꯒꯤ ꯒ꯭ꯔꯨꯞ ꯁꯦꯝꯃꯤꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠ ꯅꯝꯕꯔ 5 ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯤꯅꯤꯀꯣ ꯁꯤ ꯌꯨꯅꯤꯠꯁꯦ ꯌꯦꯡꯉꯁꯤ ꯑꯗꯣ ꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕꯩꯁꯦꯀꯣ ꯑꯩꯈꯣꯏꯅ ꯇꯥꯏꯞ ꯑꯣꯐ ꯔꯤꯖꯅꯤꯡꯒꯤ ꯃꯈꯜ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗꯒꯤ ꯀꯣꯏꯁꯟ ꯉꯁꯤꯐꯥꯎꯗ ꯅꯦꯠꯇ ꯁꯨꯡꯍꯪ ꯍꯪꯗꯦ ꯁꯤꯃꯀꯣ ꯑꯗꯨꯅ ꯁꯤꯗꯒꯤ ꯀꯣꯏꯁꯟ ꯁꯨꯡꯍꯪ ꯍꯪꯗꯦ ꯁꯤꯃ ꯂꯩꯔꯦ ꯁꯤꯃ ꯂꯧꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦꯀꯣ ꯁꯤꯐꯥꯎꯗ ꯑꯩꯅ ꯅꯦꯠꯀꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯦꯠ ꯊꯥꯕꯁꯦ 2020 ꯖꯨꯟꯗꯅꯤꯀꯣ ꯑꯩꯅ ꯅꯦꯠ ꯀꯩꯅꯣ JRF ꯐꯥꯎꯔꯤꯁꯦꯀꯣ ꯁꯤꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯅꯦꯠꯀ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯀꯣ 2025 ꯀꯣ ꯍꯧꯖꯤꯛ ꯖꯨꯟꯗ ꯄꯩꯈꯥ ꯇꯥꯗꯣꯔꯦꯀꯣ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯍꯧꯖꯤꯛ ꯂꯥꯁ ꯗꯦꯠꯅꯤꯀꯣ ꯑꯗꯨꯅ ꯅꯣꯏ ꯊꯥꯒꯗꯕ ꯌꯥꯎꯔꯗꯤ ꯊꯥꯖꯤꯟꯕꯤꯔꯣ ꯉꯁꯤ ꯗꯦꯠ 5ꯅꯤ ꯗꯦꯠ 7ꯗ ꯂꯥꯁ ꯗꯦꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯅꯦꯠꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯅ ꯂꯥꯁ ꯑꯋꯥꯔꯒꯤ ꯔꯁ ꯈꯔ ꯂꯩꯕꯅꯤ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ ꯏꯍꯥꯟ ꯑꯅꯤꯁꯨꯕꯩꯁꯤ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯅꯝꯕꯔ ꯁꯤꯔꯤꯁ ꯂꯦꯇꯔ ꯁꯤꯔꯤꯁ ꯀꯣꯠꯁ ꯑꯦꯟ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯕ ꯁꯤꯃ ꯂꯩꯔꯦꯀꯣ
ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯔꯤꯖꯅꯤꯡ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯑꯗꯣ ꯃꯊꯪꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯀꯣ ꯁꯤꯅ ꯐ꯭ꯔꯦꯛꯁꯟ ꯇꯥꯏꯝ ꯑꯦꯟ ꯗꯤꯁꯇꯦꯟꯁ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯑꯦꯟ ꯄꯔꯁꯦꯟꯇꯦꯖ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁ ꯏꯟꯇꯔꯦꯁ ꯏꯟ ꯗꯤꯁꯀꯥꯎꯟꯇꯤꯡ ꯑꯦꯚꯔꯦꯖ ꯑꯦꯛꯁꯦꯇ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯈꯔ ꯄꯤꯔꯦꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯍꯥꯏꯔꯤꯗꯣ ꯁꯤꯒꯤ ꯑꯅꯤꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗ꯭ꯔꯦ ꯇꯥꯏꯞ ꯑꯣꯐ ꯔꯤꯖꯅꯤꯡꯁꯤꯃꯗꯤ ꯌꯥꯎꯗ꯭ꯔꯦ ꯀꯣꯏꯁꯟꯁꯨ ꯁꯨꯡꯍꯪ ꯍꯪꯉꯣꯏꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯑꯣꯔꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡꯒꯤ ꯃꯈꯜꯁꯦ ꯀꯔꯤꯅꯣ ꯀꯥꯏꯅꯒ ꯇꯧꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯣ ꯀꯣꯏꯁꯟꯒꯤ ꯑꯣꯏꯅ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯂꯩꯁꯦ ꯁꯤꯒꯤ ꯑꯅꯤꯁꯤꯅꯦꯕ ꯄꯣꯏꯟ ꯑꯅꯤꯁꯦꯀꯣ 이하나보다 리저닝 하면 마 아니지보다 그나 매트 하면 거 아두나 시기자 매너메티컬 리저닝 하면 마 매너메티컬 애프티튜드 하면 뭐네 아도 그나 삼절라가 just 리저닝 같은 거 하면 매너메티컬 리저닝이잖아 아두가 매너메티컬 애프티튜드 하이가 도 뭐지나 그나 just 매스 같은 거 하면 수마이나 거 시 아니지네 뭐 그나 시기 유니트 5다 하지 매스 앤 리저닝 수마이 하지 나다 리저닝 앤 매스 하지 아도 하이버디 누가이지 매스 앤 리저닝 수마이나 그나 you know 어민지 수마이 톨레고 시 포싱 레이죠 아도 시기 지 영어 뭐 시기시다 그나 섹션 컴포넨트 섹션 너더 컴포넨트 아니 레레고 시기 유닛이다 시기 컴포넨트 제 그나 exam pattern 다 그마이 또 해 간다 그리고바 시기 리저닝 다 퀘션 아니 항타디 마카기시다 퀘션 아홉 항가니 거 아두가 마타기시다 퀘션 아홉 항타디 마카기시다 퀘션 아니 항가니 아나 신 딱버디 그리고바 퀘션 아니 항타디 하디 아니가 아홉가 떨어가 망가 분나 시기 포스 하가니 거 아도 아야마 케스다 마카기시나 아홉 항바 마타기시나 아니 항마시나 아야마 트레니 ꯑꯗꯨꯅ ꯁꯤꯒꯤ ꯀꯣꯏꯁꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤ ꯃꯊꯛꯀꯤꯁꯤꯗ ꯌꯥꯝ ꯇꯦꯟꯕ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯖꯁ ꯁꯨꯝꯅ ꯈꯛꯀꯤ ꯃꯔꯤ ꯈꯛꯇꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯅꯤ ꯂꯥꯛꯇꯣꯏꯅꯤ ꯀꯣ ꯑꯗꯣ ꯃꯈꯥꯒꯤꯁꯦ ꯌꯥꯝ ꯁꯥꯡꯕ ꯃꯥꯟꯕꯅꯤꯀꯣ ꯀꯩꯁꯨ ꯌꯥꯝ ꯁꯥꯡꯕ ꯅꯠꯇꯦꯀꯣ ꯑꯩ ꯁꯝꯖꯜꯂꯛꯀꯦ ꯑꯃꯨꯛ ꯁꯤꯗꯒꯤ ꯁꯤꯒꯤ ꯇꯣꯄꯤꯛ ꯂꯥꯏꯟ ꯑꯃ ꯑꯅꯤ ꯈꯛꯇꯪꯁꯤꯗ ꯀꯣꯏꯁꯟ ꯑꯍꯨꯝ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯦꯚꯔꯦꯖꯇꯀꯣ ꯑꯅꯤ ꯂꯥꯛꯄ ꯌꯥꯏ ꯑꯍꯨꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯑꯌꯥꯝꯕꯅ ꯑꯍꯨꯝ ꯂꯥꯛꯇꯣꯏꯅꯤ ꯁꯤꯗꯒꯤ ꯑꯍꯨꯝ ꯂꯥꯛꯄꯁꯤꯗ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛꯁꯤ ꯂꯧꯍꯧ ꯉꯝꯗ꯭ꯔꯒꯗꯤ ꯅꯣꯏ ꯀꯗꯥꯏꯗꯩ ꯃꯥꯔꯛ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯀꯣꯟꯅ ꯂꯥꯛꯇꯣꯏꯁꯦ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯁꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯁꯤꯒꯤ ꯔꯤꯖꯅꯤꯡꯒꯤꯁꯤ ꯌꯦꯡꯁꯤ ꯅꯝꯕꯔ ꯁꯤꯔꯤꯁ ꯂꯦꯇꯔ ꯁꯤꯔꯤꯁ ꯍꯥꯏꯕ ꯑꯃ ꯀꯣꯠꯁ ꯍꯥꯏꯕ ꯑꯃ ꯔꯤꯂꯦꯁꯟꯁꯤꯞ ꯑꯩ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯅꯝꯕꯔ ꯁꯤꯔꯤꯁ ꯍꯥꯏꯗꯤ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯝꯕꯔ 1 2 3 ꯁꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯅ 5 6 ꯁꯨꯃꯥꯏꯅ ꯄꯤꯁꯜꯂꯒ ꯁꯤꯗ ꯂꯥꯛꯀꯗꯕ ꯃꯁꯤꯡꯗꯣ ꯀꯌꯥꯅꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯪꯕ ꯀꯣꯏꯁꯟꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯁꯤꯔꯤꯁꯇꯒꯤ ꯀꯧꯒꯅꯤꯀꯣ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯂꯦꯇꯔ ꯁꯤꯔꯤꯁ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ A C D ꯀꯃꯥꯏꯅ ꯁꯤꯟꯅꯕ ꯑꯩꯈꯣꯏꯅ ꯅꯝꯕꯔꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯂꯦꯇꯔ ꯁꯤꯟꯅꯕꯗꯨꯅ ꯂꯦꯇꯔ ꯁꯤꯔꯤꯁ ꯀꯣ ꯑꯗꯣ ꯀꯣꯠꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯂꯣꯇꯁꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯗ ꯀꯣꯠ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯥꯋꯔꯁꯦ ꯀꯔꯤꯗ ꯀꯣꯠ ꯇꯧꯒꯅꯤ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯪꯕꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯠꯁ ꯀꯧꯋꯤ ꯑꯗꯨꯒ ꯔꯤꯂꯦꯁꯟꯁꯤꯞꯇꯗꯤ ꯑꯩꯈꯣꯏꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯕ꯭ꯂꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯕ ꯌꯥꯏ ꯕ꯭ꯂꯗ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯗꯥꯏꯔꯦꯛꯁꯟ ꯁꯦꯟꯁ ꯑꯣꯏꯕ ꯌꯥꯏꯀꯣ ꯗꯥꯏꯔꯦꯛꯁꯟ ꯁꯦꯟꯁ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯑꯩꯈꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯇꯥꯏꯞꯇ ꯑꯅꯤꯁꯦ ꯑꯗꯨꯝ ꯌꯥꯎꯍꯜꯂꯤꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯩ ꯑꯗꯨꯒ ꯃꯦꯠꯁꯀꯤꯁꯦ ꯑꯃꯨꯛ ꯂꯥꯛꯀꯦꯀꯣ ꯃꯦꯠꯁꯀꯤꯗ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯍꯥꯏꯔꯒ ꯄꯨꯂꯞ ꯁꯝꯖꯜꯂꯒ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯏꯍꯥꯟ ꯑꯃꯒꯤꯁꯤ ꯌꯦꯡꯉꯣ ꯐ꯭ꯔꯦꯛꯁꯟ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯛꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁ ꯋꯥꯏꯒꯤ ꯃꯑꯣꯡꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯗꯤꯅꯣꯃꯤꯅꯦꯇꯔ ꯅ꯭ꯌꯨꯃꯔꯦꯇꯔ ꯌꯥꯎꯕ ꯁꯤꯒꯤ ꯖꯒꯥꯗ ꯂꯩꯕ ꯄꯣꯠꯁꯤꯅꯤꯀꯣ ꯐ꯭ꯔꯦꯛꯁꯟ ꯍꯥꯏꯁꯦ ꯑꯗꯩ ꯃꯊꯪꯗ ꯇꯥꯏꯝ ꯑꯦꯟ ꯗꯤꯁꯇꯦꯟꯁ ꯍꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯝꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯗꯤꯁꯇꯦꯟꯁ ꯀꯣ ꯑꯗꯨꯒ ꯁ꯭ꯄꯤꯠꯇꯣ ꯑꯗꯨꯒ ꯑꯍꯨꯝꯗꯨꯅꯤꯀꯣ ꯑꯗꯣ ꯁ꯭ꯄꯤꯠꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯏꯟ ꯗꯤꯁꯇꯦꯟꯁ ꯈꯛꯇꯪ ꯁꯝꯖꯜꯂ ꯍꯥꯏꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯗꯤꯁꯇꯦꯟꯁ ꯏज ꯏꯀ꯭ꯋꯜ ꯇꯨ ꯁ꯭ꯄꯤꯠ ꯏज ꯏꯀ꯭ꯋꯜ ꯇꯨ ꯗꯤꯁꯇꯦꯟꯁ ꯕꯥꯏ ꯇꯥꯏꯝꯒꯤ ꯐꯣꯔꯃꯨꯂꯥꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯈꯤꯇꯪ ꯍꯪꯕ ꯐꯣꯀꯁ ꯈꯤꯇꯪ ꯄꯤꯕ ꯍꯪꯕ ꯀꯥꯡꯕꯨꯅꯤꯀꯣ ꯑꯗꯩ ꯃꯊꯪꯒꯤ ꯑꯍꯨꯝꯁꯦ ꯌꯦꯡꯉꯨꯀꯣ ꯔꯦꯁꯤꯌꯣ ꯔꯦꯁꯤꯌꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯑꯦꯟ ꯄꯔꯁꯦꯟꯇꯦꯖ ꯁꯤꯁꯤꯃꯀꯣ ꯑꯩꯈꯣꯏꯅ ꯔꯦꯁꯤꯌꯣꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯅ 2:2 3ꯒ ꯁꯨꯃꯥꯏꯅ 3:2 ꯁꯨꯃꯥꯏꯅ ꯂꯩꯕ ꯄꯣꯠꯁꯤꯅ ꯔꯦꯁꯤꯌꯣ ꯍꯥꯏꯁꯦꯀꯣ ꯄ꯭ꯔꯣꯄꯣꯔꯁꯟ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒ ꯑꯗꯨꯝ ꯃꯥꯟꯅꯩ ꯁꯤꯒꯤꯅ ꯑꯩꯈꯣꯏꯅ ꯃꯄꯨꯝꯗꯒꯤ ꯀꯌꯥ ꯂꯥꯛꯄ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯂꯩꯔꯦ ꯄꯔꯁꯦꯟꯇꯦꯖ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯆꯥꯝꯃꯗ ꯀꯌꯥꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯀꯟꯁꯦꯞꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯄ꯭ꯔꯣꯐꯤꯠ ꯑꯦꯟ ꯂꯣꯁꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯣꯟꯕꯗ ꯇꯧꯅꯕꯗ ꯃꯥꯡꯉꯤ ꯇꯣꯡꯉꯤ ꯇꯣꯡꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯔꯁꯦꯟꯗ ꯑꯣꯟꯊꯣꯛꯄ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯁ ꯏꯟ ꯗꯤꯁꯀꯥꯎꯟꯇꯤꯡ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯄꯗ ꯁꯤꯝꯄꯜ ꯏꯟꯇꯔꯦꯁꯇ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯇ ꯄꯨꯊꯣꯛꯄ ꯁꯤꯟꯀꯣ ꯗꯤꯁꯀꯥꯎꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗ ꯄꯩꯁꯥ 10% ꯇꯥꯔꯦ ꯗꯤꯁꯀꯥꯎꯟ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯦꯚꯔꯦꯖ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯦꯚꯔꯦꯖ ꯍꯥꯏꯁꯤꯅ ꯃꯤꯟ ꯂꯧꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯦꯚꯔꯦꯖ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯇ꯭ꯔꯥ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯁꯦ ꯀꯩꯀꯩ ꯍꯪꯕ ꯌꯥꯒꯦ ꯑꯩꯈꯣꯏꯅ ꯑꯜꯖꯦꯕ꯭ꯔꯥꯒꯤ ꯀꯣꯏꯁꯟ ꯈꯔ ꯑꯗꯨꯝ ꯍꯪꯕ ꯊꯦꯡꯅꯩꯀꯣ ꯑꯦꯛꯁꯦꯇ꯭ꯔꯥꯗꯒꯤꯀꯣ ꯑꯗꯩ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯋꯥꯛꯇꯒꯤ ꯑꯩꯈꯣꯏꯅ ꯑꯦ ꯀꯧꯕ ꯅꯨꯄꯥꯅ ꯊꯕꯛ ꯑꯃ ꯁꯨꯕꯗ ꯅꯨꯃꯤꯠ 23ꯅꯤ ꯆꯪꯉꯦ ꯕꯤ ꯀꯧꯕ ꯅꯨꯄꯥꯅ ꯁꯨꯕꯗꯅ ꯅꯨꯃꯤꯠ ꯑꯗꯨ ꯆꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯕꯥꯅꯤ ꯄꯨꯟꯁꯤꯜꯂ ꯇꯥꯔꯗꯤ ꯊꯕꯛꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗ ꯂꯣꯏꯒꯅꯤ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯋꯥꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯁꯨꯕꯒꯤ ꯈꯣꯠꯄꯒꯤꯀꯣ ꯁꯤꯒꯨꯝꯕ ꯀꯣꯏꯁꯟ ꯈꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯦꯁ ꯕꯦꯡꯀꯤꯡꯒꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯃꯌꯥꯝ ꯍꯪꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯅꯠꯇꯦ ꯁꯤ ꯖꯁ ꯁꯤꯒꯤ ꯀꯟꯇꯦꯛꯁꯤꯗ ꯑꯗꯨꯝ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯪꯕꯅꯤ ꯁꯤ ꯄꯣꯠꯁꯤꯅ ꯂꯩꯁꯦ ꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯖꯒꯥꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯩ ꯉꯁꯤꯗꯤ ꯁꯤꯒꯤ ꯌꯨꯅꯤꯠꯁꯤꯗ ꯈꯔ ꯐꯣꯀꯁ ꯇꯧꯔꯒ ꯐꯖꯅ ꯍꯥꯏꯔꯒꯦꯀꯣ ꯑꯩꯅ ꯉꯁꯤ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯁꯦꯀꯣ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯁꯤꯒꯤ
ratio proportion and percentage sigi point ahumje sigi topic ahumje si yam important ne manam de kayuna kada noina higi yengoba ko any data interpretation ki question da ko ratio form da piram gani ko nataga proportion form da nataga percentage form da piram gani aduna data interpretation ki question hotba matam da percentage haiba pot adagi ratio haiba pot se adum yawgani aduna sigi topic ahumje ratio proportion and percentage si yam important aduna noina khangmo matam da ko koina just topic ama khata ne khala dia ro sigi magi kani sigi topic sigi magi influence hai tare ko mana lauri ba thodang ji yam jaw ba aduna si je phajana khangam jange aduga topa ma hayi sida koina profit and loss ka leire koina pot yo ma je koina tong ma mang ma leire sigi pot se koina percentage som de chingjalaga koina hot pe koina pot ama tong ma tam da koina 5% tongi 10% tongi ko hopodo ado koina percentage loi sin nei ne sigi percentage sigi kyam chawge habda du significance ne ba adai noina interest and discounting hai koina paisa puthok pa to mo tam koina rate chali ko rate se koina percentage na ngata ne bi si khangjam be ko aduna sida leiba koina mathematics ki ayama lei myam je sigi ayama na percentage ta loina umjan gani aduna percentage se si phajana hai data di noina me sor pada ko adum wa gani si khangjam be percentage hai data di me sor pada adum wa gani aduna percentage haiba adagi sigi ratio proportion ja si hai ta sunga ya de noina sigi me sor pa aduk atopa koina data interpretation ko aduna taga atopa ko profit and loss adagi sigumba interest and discounting sigumba makhan makhan myam leibje si hot na honam da percentage jam darkar lai si ne ba koina aina haningi je ko si posima ko aduna si posini hoji lai je aduga koina sigi je sungai heitaba mi ma mapunsi da koina meso to min koina class 10 loiraga arts logiba adagi mesi sole na sum logidaba kangu ko ada manipuri gumba logaga koina meso ga hinadaba khotaba sigumba mayam je sina sigumba kangu sida koina mesi kamai handle to ko ga have question ni ne lai ado moi da kitang lubam thoni ko ada sikhang da badi ade maram di sikhang da di logical reasoning hairo doni data interpretation hairo doni question tra nga je op chakidoni paper 1 da question yankai manung da tra nga jim op chakata di 35 dagi 30 phang ji ke su oi dam ni ko dona net phau ga ta di sigi mathematical reasoning aptitude cha si yaw dana net ka dong da phau ba yaro si jima khang bi ko si khang da di sunga yaro aduna sigi paper 1 da khwai important oi ji si ne ba daga lai adu si manung da ju muk si ke kona percentage ne ba yam daga lai khwai important no ba aduna sigi importance ne ba daga lai si lai de aduga sigi pose dum ai ham har ke ko example oina sum pira harke koina kamai to kaya kanda koina net thaba matam da adum noi namanabi myam yawini sina adum haram gani koina net exam sidi yam paper 1 sidi yam live ni generally mi loi thanai ngata ni khara adum note ka hani like ama adum lairaga KBS madan ki oiro oxford ki oiro arihan ki oiro like uhum mari adum afaba adum thokpani ko adum kitang standard leba hai tare ko adu thokpani adu ama lairaga khara paraga youtube da video khara yenga adum pangya yabani adum haibani ko ꯑꯗꯨꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯥꯡꯕꯨꯗꯣ ꯃꯣꯏꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ 25ꯇ ꯆꯨꯝꯕ ꯂꯣꯏ ꯇꯣꯛꯈꯤꯅꯦꯕ 25ꯇ ꯍꯦꯟꯒꯠꯄꯁꯦ ꯋꯥꯒꯅꯦꯕ ꯁꯤ ꯑꯗꯨꯝ ꯈꯪꯖꯟꯕꯤꯌꯨꯀꯣ ꯅꯣꯏꯁꯨ ꯑꯗꯨꯝ ꯇꯦꯁ ꯇꯧꯕꯤꯌꯣꯕꯀꯣ ꯐꯖꯅ ꯄꯦꯄꯔ 1ꯗ ꯍꯣꯠꯅꯗ꯭ꯔꯕꯀꯣ 30 ꯌꯧꯕꯁꯦ ꯁꯤ ꯑꯗꯨꯝ ꯋꯥꯗꯕꯅꯤ ꯁꯤꯃꯀꯣ 30 ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ 25ꯇ ꯌꯧꯔꯒꯀꯣ ꯑꯩꯈꯣꯏꯅ ꯅꯦꯠ ꯐꯥꯎꯒꯗꯕ ꯀꯣꯏꯁꯟ 3 ꯋꯥꯠꯂꯤ 2 ꯋꯥꯠꯂꯤ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯍꯧꯒꯅꯦꯕ ꯑꯌꯥꯝꯕ ꯌꯦꯡꯉꯣ ꯅꯣꯏ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯅꯣꯏ ꯅꯃꯥꯟꯅꯕꯗ ꯑꯗꯨꯝ ꯊꯦꯡꯅꯒꯅꯤ ꯅꯠꯇ꯭ꯔꯁꯨ ꯅꯣꯏ ꯅꯁꯥꯗ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯤ ꯑꯌꯥꯝꯕ ꯀꯣꯏꯁꯟ ꯄꯦꯄꯔ 1ꯗ ꯐꯖꯅ ꯍꯣꯠꯄ ꯍꯩꯇ ꯇꯥꯔꯗꯤ ꯑꯗꯨꯝ ꯀꯣꯏꯁꯟ 3 ꯋꯥꯠꯂꯤ 4 ꯋꯥꯠꯂꯤ 5 ꯋꯥꯠꯂꯤ ꯍꯥꯏꯔꯒꯀꯣ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯩꯍꯧꯕꯅꯤ ꯑꯗꯨꯅ ꯄꯦꯄꯔ 1ꯁꯦ ꯈꯤꯇꯪ ꯁꯦꯔꯤꯌꯁꯂꯤ ꯍꯣꯠꯅꯗ꯭ꯔꯒꯗꯤꯀꯣ ꯅꯦꯠ ꯐꯥꯎꯔꯣꯏ ꯑꯗꯨꯅ ꯄꯦꯄꯔ 1ꯒꯤ ꯃꯅꯨꯡꯗꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯁꯦ ꯁꯤꯅꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯁꯦ ꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯅꯤ ꯂꯩꯁꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯌꯨꯅꯤꯠꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁ ꯑꯩ ꯍꯥꯏꯈ꯭ꯔꯦꯀꯣ ꯐꯖꯅ ꯑꯗ ꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯅꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯦꯠ ꯐꯥꯎꯔꯣꯏꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯦ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯕ ꯑꯗꯨꯒ ꯐꯖꯅ ꯈꯪꯕ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯈꯪꯗ꯭ꯔ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯦꯠꯁꯦ ꯌꯥꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯋꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯄꯦꯄꯔ 1ꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯒ꯭ꯂꯦꯛ ꯇꯧꯕ ꯌꯨꯅꯤꯠꯁꯦ ꯁꯤꯒꯤ ꯃꯦꯠꯁꯤꯅꯦ ꯑꯗꯨꯒ ꯄ꯭ꯂꯁ ꯗꯥꯇꯥ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯁꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯣꯖꯤꯀꯦꯜ ꯔꯤꯖꯅꯤꯡꯗꯣ ꯑꯗꯨꯅ ꯃꯤꯅ ꯁꯨꯡꯎ ꯎꯗꯕ ꯃꯤꯅ ꯁꯨꯡꯎ ꯎꯗꯕ ꯑꯗꯨꯅ ꯁꯤꯒꯤ ꯌꯨꯅꯤꯠ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯃꯤ ꯑꯌꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇꯒꯤ ꯑꯗꯨꯝ ꯃꯥꯡꯉꯦꯕ ꯃꯤ ꯑꯌꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯅ ꯃꯥꯡꯕꯁꯤꯗꯒꯤ ꯁꯤꯡꯕ ꯃꯤ ꯈꯔꯅ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯤ ꯈꯪꯕ ꯈꯔꯅ ꯁꯤꯗ ꯍꯦꯛ ꯀꯩ ꯍꯥꯏꯅꯤ ꯈꯨꯠꯆꯥꯕꯤ ꯄꯥꯏꯔꯛꯄ ꯃꯇꯝꯗꯀꯣ ꯁꯤꯒꯤ ꯌꯨꯅꯤꯠ ꯑꯍꯨꯝꯁꯤꯗ ꯍꯦꯛ ꯐꯖꯅ ꯅꯩꯔꯛꯄ ꯃꯇꯝꯗꯀꯣ ꯃꯥ ꯅꯦꯠ ꯅꯠꯇ꯭ꯔꯒ ꯖꯦ ꯑꯥꯔ ꯌꯥꯝ ꯊꯨꯅ ꯐꯥꯎꯒꯅꯦꯕ ꯑꯩꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯀꯣ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯅꯦꯠ ꯊꯥꯕ ꯃꯇꯝꯗ ꯖꯁ 33 ꯐꯪꯉꯤꯀꯣ ꯄꯦꯄꯔ 1ꯗ ꯑꯗꯨꯒ ꯃꯊꯪꯒꯤꯗ 42 ꯐꯪꯉꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯣꯏꯅ ꯀꯟꯅ ꯍꯣꯠꯅ ꯇꯥꯔꯗꯤ ꯄꯦꯄꯔ 1ꯗꯕꯨ 42 ꯌꯧꯕ ꯌꯥꯏꯀꯣ
ꯁꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯅꯣꯏꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯅ ꯈꯔ ꯀꯟꯅ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦꯀꯣ ꯁꯤꯒꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯔꯤꯖꯅꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁ ꯈꯔ ꯀꯥꯕꯨꯛ ꯀꯥꯕꯨꯛ ꯁꯨꯝ ꯍꯣꯠꯂꯛꯄ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯁꯨꯝ ꯅꯣꯏ ꯅꯃꯥꯟꯅꯕ ꯀꯥꯡꯕꯨꯗꯨꯁꯨ ꯁꯨꯝ ꯂꯩꯔꯝꯒꯅꯤ ꯁꯤ ꯂꯩꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯦꯡꯅꯅꯦꯕ ꯀꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯦꯡꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯍꯣꯠꯄꯗꯤ ꯍꯩꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯄꯩꯈꯥꯗꯨꯗ ꯅꯪꯗꯕꯗꯒꯤ ꯍꯣꯠꯍꯧꯗ꯭ꯔꯦ ꯀꯥꯏꯅꯀꯣ ꯑꯗꯒꯤ ꯍꯣꯠꯄꯁꯤꯗ ꯄꯜꯂꯛꯇꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕꯩꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟꯗꯗꯤ ꯐꯅ ꯌꯥꯝ ꯍꯩꯕ ꯇꯥꯔꯁꯨꯀꯣ ꯑꯩꯈꯣꯏꯅ 10ꯗ ꯂꯦꯇꯔ ꯆꯠꯂꯛꯀꯦꯔꯥ 12ꯇ ꯂꯦꯇꯔ ꯆꯠꯂꯛꯀꯦꯔꯥꯀꯣ ꯐꯅ ꯌꯥꯝ ꯍꯩ ꯇꯥꯔꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯤꯗ ꯑꯗꯨꯝ ꯄꯟꯅꯤꯕ ꯑꯩꯈꯣꯏꯅ ꯏꯟꯇꯨ ꯃꯆꯥ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯂꯠ ꯂꯠ ꯇꯧꯔꯒ ꯃꯇꯝ ꯃꯌꯥꯝ ꯆꯪꯕꯀꯣ ꯑꯗꯩ ꯈꯤꯇꯪ ꯏꯆꯝ ꯆꯝꯕ ꯄꯣꯠꯇ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯁꯤ ꯀꯃꯥꯏꯅ ꯍꯣꯠꯇꯣꯏꯅꯣ ꯑꯗꯨꯝ ꯈꯜꯂ ꯂꯩꯔꯤꯉꯩꯗꯀꯣ ꯃꯇꯝ ꯃꯌꯥꯝ ꯆꯪꯕꯁꯦ ꯊꯦꯡꯅꯅꯤ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕꯩꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯍꯣꯠꯄ ꯃꯇꯝꯗꯀꯣ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯁꯤꯅ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡꯒꯤ ꯄꯣꯠꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯩꯕꯩ ꯀꯩꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯂꯣꯖꯤꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯟꯁꯤꯄꯜꯗꯣ ꯑꯩꯈꯣꯏꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯄꯣꯠꯇꯨ ꯌꯥꯝ ꯂꯥꯏꯕ ꯑꯩꯈꯣꯏꯅ ꯔꯤꯖꯅꯤꯡ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯨꯡꯍꯩ ꯍꯩꯇꯕ ꯀꯥꯡꯕꯨ ꯃꯦꯠꯁ ꯍꯦꯛ ꯄꯜꯂꯛꯄꯗ ꯑꯩꯈꯣꯏꯅ ꯍꯛꯀꯥꯖꯕ ꯀꯥꯡꯕꯨ ꯀ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯍꯦꯛ ꯊꯦꯡꯅꯕꯗ ꯀꯥꯟꯕ ꯀꯥꯡꯕꯨ ꯁꯤꯒꯨꯝꯕ ꯀꯥꯡꯕꯨꯁꯦ ꯃꯣꯏꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁꯂꯤ ꯍꯣꯠꯄ ꯑꯃ ꯆꯪꯉꯦꯀꯣ ꯑꯗꯨꯅ ꯍꯣꯠꯄꯁꯤꯅ ꯗꯔꯀꯥꯔ ꯂꯩꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠꯀꯤꯗꯤ ꯑꯩꯈꯣꯏꯅ ꯖꯁ ꯅꯪꯅ ꯂꯥꯏꯔꯤꯛ ꯐꯅ ꯄꯥꯒꯦꯔꯥ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯐꯅ ꯌꯦꯡꯒꯦꯔꯥ ꯅꯈꯨꯠꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗ꯭ꯔꯤꯈꯩ ꯁꯨꯡꯍꯩ ꯍꯩꯔꯣꯏ ꯑꯗꯒꯤ ꯁꯨꯡꯀꯥꯟ ꯀꯥꯟꯅꯔꯣꯏ ꯁꯤ ꯄꯣꯠꯁꯤꯃ ꯑꯩꯅ ꯉꯁꯤ ꯁꯨꯝ ꯍꯥꯏꯒꯦꯀꯣ ꯅꯪ ꯐꯅ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯐꯅ ꯌꯦꯡꯉꯣ ꯑꯗꯩ ꯂꯥꯏꯔꯤꯛ ꯐꯅ ꯄꯥꯔꯣ ꯍꯣꯠꯇ꯭ꯔꯒꯗꯤ ꯀꯥꯟꯅꯔꯣꯏ ꯀꯣ ꯀꯣꯏꯁꯟ 5ꯒꯤ ꯃꯅꯨꯡꯗꯀꯣ ꯀꯣꯏꯁꯟ 2ꯒꯗꯤ ꯆꯨꯝꯒꯗ꯭ꯔꯥ ꯑꯗꯨꯅ ꯀꯣꯏꯁꯟ 3, 4ꯒꯨꯝꯕ ꯌꯧꯈꯠꯄꯗꯤꯀꯣ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯣꯏꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯑꯗꯨꯅ ꯈꯔ ꯍꯣꯠꯄ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯁꯤꯒꯤ ꯌꯨꯅꯤꯠ 5ꯒꯤꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯁꯤ ꯄꯣꯠꯁꯤꯅ ꯂꯥꯛꯇꯣꯏꯁꯦ ꯑꯗꯣ ꯁꯤ